ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯐꯧ ꯍꯦꯜꯂꯣ ꯃꯌꯥꯝꯕꯨ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯅꯨꯡ ꯍꯋꯥꯏꯅꯤ ꯑꯁꯤꯁꯦ ꯃꯟꯅ ꯂꯣꯏꯔꯦ ꯑꯗꯨꯝ ꯃꯃꯥꯡꯗ ꯑꯩꯅ ꯅꯨꯡ ꯍꯋꯥꯏ ꯂꯣꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯔ ꯈꯛ ꯂꯦꯝꯍꯧꯕ ꯑꯁꯤ ꯄꯋꯥ ꯑꯃꯨꯛꯀ ꯑꯣꯏꯒꯗ꯭ꯔꯥ ꯄꯋꯥ ꯑꯩꯈꯣꯏꯅ ꯄꯋꯥ ꯑꯃꯨꯛꯀ ꯑꯣꯏꯒꯅꯤꯀꯣ ꯑꯗ ꯑꯁꯤꯒꯤꯁꯦ ꯃꯟꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯥꯛꯇ꯭ꯔꯦ ꯏꯁꯤꯡꯗꯣ ꯂꯣꯏꯈꯔꯦꯕꯅꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯗꯤꯕꯥꯁꯤꯗꯁꯨ ꯑꯩꯅ ꯏꯁꯤꯡꯗꯣ ꯌꯥꯎꯔꯤ ꯃꯥꯜꯂꯦꯅ ꯂꯥꯛꯏꯉꯩ ꯃꯇꯝꯗꯁꯨ ꯁꯣꯛꯆꯟꯍꯧꯗꯔꯦ ꯑꯗꯣ ꯑꯗꯨꯝ ꯗꯤꯕꯥꯁꯤꯗꯤ ꯈꯥꯂꯤ ꯑꯣꯏ ꯂꯩꯔꯝꯃꯦꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯗꯤꯕꯥꯁꯤ ꯏꯁꯤꯡꯗꯣ ꯍꯩꯖꯤꯜꯂꯒ ꯑꯗꯩ ꯍꯋꯥꯏꯖꯥꯔꯁꯦ ꯆꯥꯝꯊꯣꯛꯑꯦ ꯍꯥꯏꯗꯤ ꯅꯨꯡ ꯍꯋꯥꯏꯁꯦ ꯆꯥꯝꯊꯣꯛꯑꯦ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯐꯨꯠꯇ꯭ꯔꯤꯉꯩꯒꯤꯗꯤ ꯁꯤ ꯍꯋꯥꯏꯖꯥꯔ ꯑꯣꯏꯗ꯭ꯔꯤ ꯅꯠꯇ꯭ꯔꯅꯦ ꯅꯨꯡ ꯍꯋꯥꯏ ꯑꯣꯏꯔꯤꯑꯕ ꯃꯌꯥꯝ ꯀꯌꯥꯝ ꯌꯥꯝ ꯃꯣꯠꯂꯝꯃꯤ ꯍꯧꯖꯤꯛꯀꯤꯗꯣ ꯑꯁꯤꯅ ꯀꯕꯨꯂꯤ ꯆꯅꯥꯔ ꯀꯔꯤ ꯀꯔꯥꯡ ꯄꯨꯝꯅꯃꯛꯇꯩ ꯀꯔꯤꯗꯒꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯒꯤ ꯑꯁꯤꯅ ꯁꯣꯟꯗꯅ ꯅꯨꯡ ꯍꯋꯥꯏꯗꯣ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯈꯨꯝ ꯀꯨꯞꯁꯜꯂ ꯊꯝꯃꯝꯃꯦ ꯃꯌꯥꯝ ꯑꯦꯂꯣꯚꯦꯔꯥ ꯈꯤꯇꯪ ꯍꯦꯛꯀꯦ ꯃꯃꯥꯏꯗ ꯇꯩꯒꯦ ꯑꯩꯈꯣꯏ ꯅꯅꯥꯅ ꯇꯧꯔꯝꯃꯤꯁꯦ ꯌꯦꯡꯉꯨ ꯁꯤ ꯁꯤꯠꯇꯗꯅ ꯌꯥꯝ ꯊꯤꯅ ꯖꯨꯒꯣꯠ ꯆꯥꯗꯦꯕ ꯑꯩꯈꯣꯏ ꯅꯅꯥꯁꯦ ꯑꯁꯤꯒꯁꯦ ꯌꯦꯡꯉꯨꯅꯦ ꯆꯤꯡꯊꯠꯇꯅ ꯃꯥꯅ ꯇꯧꯔꯝꯃꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕ ꯑꯩꯈꯣꯏ ꯅꯅꯥꯁꯦ ꯑꯦꯂꯣꯚꯦꯔꯥꯁꯦ ꯍꯦꯛꯒꯦ ꯃꯃꯥꯏ ꯇꯩꯕꯒꯤ ꯈꯨꯠꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅꯅꯦ ꯊꯥꯗꯠꯂꯒ ꯑꯗꯨꯝ ꯇꯠꯂꯦꯕ ꯅꯛꯀ ꯂꯧꯔꯣꯏ ꯑꯁꯤꯈꯛ ꯂꯧꯔꯦ ꯁꯤ ꯑꯦꯂꯣꯚꯦꯔꯥꯁꯤꯗ ꯂꯩꯔꯦꯕ ꯏꯪꯊꯝꯊꯥ ꯃꯇꯝꯁꯤꯗꯤ ꯏꯪꯊꯝꯊꯥꯕꯨꯗꯤ ꯂꯣꯏꯔꯦꯅꯀꯣ ꯁꯥꯒꯠꯂꯛꯑꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯏꯪꯉꯤꯅ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯇꯩꯔꯒꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯀꯥꯟꯅꯩꯌꯦꯕ ꯃꯥꯏꯁꯦ ꯈꯨꯏꯖꯟ ꯈꯣꯠꯆꯟꯕꯗꯣ ꯑꯗꯨ ꯇꯧꯗꯦ ꯑꯗꯨꯝ ꯅꯥꯜꯂꯦꯕ ꯏꯁꯀꯤꯟꯁꯦ ꯃꯌꯥꯝ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯄꯥꯔꯂꯔ ꯆꯪꯖꯗ꯭ꯔꯤꯑꯕ ꯑꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯔꯂꯔ ꯆꯪꯒꯅꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯄꯔꯕ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅꯦ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯔꯂꯔ ꯆꯪꯒꯅꯤ ꯄꯥꯔꯂꯔꯗ ꯀꯦꯕ ꯀꯥꯏꯗꯣ ꯄꯨꯟꯁꯤꯒꯤ ꯀꯦꯖꯗ꯭ꯔꯤꯑꯕ ꯑꯗꯣ ꯑꯗꯨꯝ ꯑꯗꯨꯒꯤꯁꯤ ꯃꯇꯥꯡ ꯂꯥꯛꯀꯅꯤꯅ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯗꯨꯝ ꯌꯦꯡꯁꯤ ꯃꯌꯥꯝ ꯚꯥꯔꯤ ꯃꯦꯀꯞ ꯇꯧꯔꯗꯤꯅꯦ ꯈꯜꯂꯣ ꯎꯏ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯗꯨꯝ ꯌꯦꯡꯁꯦꯕ ꯍꯥꯏꯗꯤ ꯁꯛ ꯊꯤꯕ ꯑꯩꯁꯦ ꯀꯌꯥꯝ ꯐꯖꯒꯦ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯊꯤꯅꯀꯣ ꯀꯦꯗꯕꯅꯤꯅ ꯀꯦꯕ ꯍꯩꯖꯗꯕ ꯀꯦꯁꯨ ꯀꯦꯖꯗꯕꯅꯤꯅ ꯑꯗꯨꯝ ꯊꯤꯅꯀꯣ ꯌꯦꯡꯕꯗꯁꯨ ꯐꯖꯗꯦꯗꯅ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯩꯅꯣꯝꯃꯥꯏꯒꯦ ꯍꯜꯀ ꯚꯥꯔꯤ ꯃꯦꯀꯞ ꯇꯧꯔꯗꯤꯅꯦ ꯐꯖꯗꯦ ꯍꯜꯀ ꯃꯦꯀꯞ ꯇꯧꯔꯗꯤꯅꯦ ꯐꯖꯕꯅꯤ ꯀꯅꯥ ꯃꯤ ꯄꯨꯝꯅꯃꯛꯂꯣ ꯃꯤ ꯄꯨꯝꯅꯃꯛꯇꯅꯤ ꯍꯥꯏꯁꯦ ꯚꯥꯔꯤ ꯃꯦꯀꯞ ꯇꯧꯖꯕꯅꯣ ꯑꯗꯨꯒꯤ ꯅꯪ ꯄꯥꯝꯗ꯭ꯔꯣ ꯏꯐꯝꯖꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ The next day. ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯐꯃꯨꯡꯗꯒꯤ ꯂꯦꯡꯈꯠꯇ꯭ꯔꯤ ꯄꯨꯡ 5:30 ꯇꯥꯗ꯭ꯔꯤꯕꯅꯦꯀꯣ ꯑꯗ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯑꯗꯨꯝ ꯀꯜꯂꯅꯤ ꯉꯔꯥꯡ ꯍꯋꯥꯏꯖꯥꯔ ꯇꯤꯡꯉꯝꯕꯅꯤ ꯍꯋꯥꯏꯖꯥꯔꯁꯨ ꯂꯣꯟꯗꯣꯏꯅꯤ ꯑꯗꯩ ꯃꯅꯥꯁꯨ ꯍꯦꯛꯎꯗꯣꯏꯅꯤ ꯊꯕꯛꯇꯤ ꯈꯔ ꯂꯩꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯇꯨꯝꯕ ꯍꯧꯒꯠꯂꯅꯤ ꯂꯩꯒ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯔꯥꯡꯒꯤ ꯆꯅꯥꯔ ꯇꯤꯡꯉꯝꯕꯗꯣ ꯅꯨꯡꯗꯥꯡꯗ ꯑꯗꯨꯒꯤ ꯆꯅꯥꯔꯗꯣ ꯇꯧꯔꯕꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯤꯅ ꯇꯤꯐꯤꯟꯒꯤ ꯍꯥꯞꯄꯤꯗꯣꯏꯅꯤ ꯑꯁꯤꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯅ ꯘꯤ ꯈꯤꯇꯪ ꯍꯥꯞꯄꯒꯅꯦ ꯑꯗꯒꯤ ꯑꯁꯤ ꯁꯨꯖꯤꯁꯦ ꯍꯥꯞꯆꯤꯜꯂꯒ ꯉꯧꯔꯤꯅꯦꯕ ꯑꯗ ꯃꯥꯒꯤ ꯃꯆꯨꯁꯦ ꯌꯦꯡꯉꯣ ꯃꯆꯨꯁꯦ ꯈꯔ ꯀꯥꯔꯤ ꯇꯧꯔꯦꯅ ꯑꯗ ꯍꯧꯖꯤꯛ ꯑꯁꯤꯒ ꯑꯩ ꯁꯪꯒꯣꯝ ꯍꯥꯞꯆꯤꯜꯂꯅꯤ ꯃꯩ ꯈꯤꯇꯪ ꯂꯩꯊꯒꯦ ꯑꯩꯅ ꯐꯝꯖꯤꯟꯈꯔꯦ ꯑꯗꯣ ꯁꯪꯒꯣꯝꯁꯦ ꯌꯥꯝꯗꯕꯅꯤꯅꯅꯦ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒꯦ ꯍꯧꯖꯤꯛ ꯍꯥꯞꯄꯤꯁꯦ ꯏꯁꯤꯡ ꯑꯁꯥꯕꯅꯤ ꯁꯪꯒꯣꯝꯅ ꯇꯧꯔꯒ ꯘꯤꯅ ꯇꯧꯔꯒ ꯊꯣꯡꯕꯅꯤꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯅꯃꯩ ꯍꯥꯎꯗꯣꯛꯑꯕꯅꯤ ꯆꯥꯔꯗꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯤꯅꯤ ꯍꯥꯞꯆꯤꯜꯂꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯨꯜꯂꯦꯕ ꯑꯁꯤꯗꯒꯤ ꯑꯩꯅ ꯈꯔ ꯀꯪꯅ ꯉꯧꯕ ꯇꯥꯔꯗꯤ ꯐ꯭ꯔꯥ ꯂꯥꯎꯈ꯭ꯔꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯃꯇꯨꯝ ꯇꯥꯁꯟꯕ ꯌꯥꯔꯔꯣꯏꯕ ꯇꯤꯐꯤꯟꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯦ ꯏꯁꯤꯡꯒ ꯍꯥꯞꯄꯤꯔꯦ ꯌꯥꯝ ꯍꯥꯞꯄꯒ ꯍꯣꯔꯦꯟ ꯆꯥꯗꯦ ꯍꯦꯛꯇ ꯂꯦꯝꯍꯜꯂꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯌꯨꯝꯗ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯣ ꯇꯤꯐꯤꯟ ꯃꯅꯨꯡꯗꯒꯤ ꯂꯦꯝꯃ ꯄꯨꯔꯛꯄꯗꯨꯗꯤ ꯕꯨꯠ ꯂꯥꯎꯔꯦꯕꯅꯦ ꯑꯗꯨꯅ ꯑꯍꯦꯟꯕ ꯁꯤꯒ ꯈꯔ ꯊꯝꯃꯦ ꯉꯔꯥꯡ ꯇꯤꯡꯉꯝꯕ ꯀꯩꯅꯣꯗꯣ ꯅꯨꯡ ꯍꯋꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯀꯣꯡꯒꯣꯟꯅ ꯂꯣꯏꯔꯝꯃꯦꯅꯦ ꯑꯁꯤꯁꯦ ꯉꯁꯤ ꯀꯥꯝꯗꯣꯏꯅꯤ ꯀꯨꯀꯔꯗ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯁꯤ ꯂꯤꯛꯄꯅꯤꯅꯅꯦ
कुकर ओरगना अमुक जांगदोइबा फुटपदो याम कुइना चंगयाबा इसिंग जे जामना हापतरे इसिंग खितंग सिंगक हापे अदा हुजी कुकर से सिटी होइने मरी मंगा रोम कामहलगा येंगसी दोइगी मुंद्रा गावकक मु थांगदरगा येंगसी सिटी अमुरक्ति काम खरे मंगारक कामेबा दoi chanin jalan da video sumai dun thamamani hoji hawai jamna heurani kada Yang bor-bor lo pun. tamayam kano hepa hawai jamna hepa tore Hilai bani. kada da hoji hawai jamna hepa tore mana he toin lamba ngamde bai Thằng ta lại Bangkola sang mà đồ tăng đi xa cái là khăn mà cũng xa mà ngầm để hả cái nó Pramananda school đó ya lại năm hai ni school đâu coi chắc đi nhé Hawaii đã mà này hết ba năm ở cái mandi đó lấy đấy mandi đó lấy đấy cảm lắm nó chắc khăn nó gì Hawaii đã mà này hết bây giờ mặc tạ chia sai ini TV center aja tuh nah चल चल ममांग केबी क्वार्टर ले रहे ममांग ना केबी स्कूल ले रहे ममांग सिगा सु मैम पाले ना सिले ले हवाई थाना दो ngang sing siga sanari kamuni hawai jamana ke moli nu badui do nang chamta ai khuda ka chani ngamoi ba ali ba de hela kanu moli mo jam mo pu de hela kanu chona su le re chona pha ba le chapo ma kya mo kanu ne asi lo re san san mo le hina khara pe ano de yo ano nanda gini ano wado amota wado aso mathak ta apa ko le dukan na chingunu ba mathak ta apa ko le adu ching yan nanda gini ne nanda gini jali nanda gini amu ya mot pe hekla kanu ba nang son de mot kana no mot to higo khalo de mot kana no higo khalo mot ya da kai no kege mana kege pam bi ma de ya da ga ja gi yo thebi ne e awa thabi ba mi phu ra chira no ba karon pam bi ma ne no ba sia karon la inde kai no sia se une ma yang karon pam bi karon lo sia si awa thabi pam bi le ja gi roi मैम अकोई जी मेन रोड नमु लाए nga leiragane hallani aduna main road namu thokle ATM da changare paisa lautopagi aje station mamangda yang station mamangda leiba ATM na ba sida station ge opposite ta maki changbom ji ge opposite ta leiba ne ATM je pele SBI ATM Axis Bank ju lai re SBI su lai re da je busiman dukan da gi ne kai no lege chana doi gi kai no badam adum ting na sa bai do adu gi do ayu ki breakfast ki ting na sa bai do lo ga changai ni da video si dinam moi manung da keji choli
가져오지 깨지다 소리사에 홍이거 랄래요 토마토 깨짐 라우러라 안강 자자니 가져오지 홍보이 와니 거기 피트로니에 피트로니에 까마일리 미노지 cây nó nè mất chân nữa cây nó nè cây hai bả xe cái tàu riêng mày am la mà chân la nó kia nó chặt nó kia nó chặt nó năng cái má cái chỗ mà bị rồi cây này phi cái chỉ khăn hết quay thắp bật lên mày am ta si trồng trạc si riêng mày am rồi ba giang cây cái trồng trạc này ôi mang si trồng trạc sẽ ama ani ahum mari manga ada taruk tare nipan mapan tara tama thoi train thoi taung doi tama trang trồng trạc tra manga da nè lupa giang cây khoang ra mày am trồng trạc tra manga da lupa giang cây đấy chị gặp Phadiom giàu để bắt tàu gì ngoại ni tàu gì nó bắt Phadiom u cái em mới cha khát bao cái này này Phadiom gì nga cái nó tao cái nga bị đâu tàu gì mà cha nữa đang chay cha ni Korea được chăm thấy được đâu mang chắc chắn rồi nga mà các oi na lấy đấy bác Busiman dukan đấy cái lấy có chay hing dunia ba thao lấy đấy cái nem papar chứ papar je ai di ne apa ba papar ji na pam ba he le sil pasam ta ba dunya ba adagi ai ting na ba cha na ba kari karang do siga loi lai re mungphali lai re muk lai re dagi chana lai re chana si lai re si puna ma lai re se oi thoki no siga lao angang ani thokar se lao thong thing jalam dre ne chen ai muro ka chi khat khare ne pit ama na ada mayam asi carrot lai re lai bane ke noi dumai na chicken oi noi ma thong mai nai ne chik thakan si carrot chak thang mo pachep chik ta re carrot lai re do gi asina hawa jamana du ne ba hawa jamana ate mang na cham du ne ai cham ma ha ka cha ni ba carrot che mathak thang ba adegi tomato ga kai ne mu ma tomato han gari ne as ngao gì riêng mông gì riêng mày chị nhà bạn sẽ phải đi cô uống gì cái nào mà môi nàng ngao đi tao riêng pi nè bà ngày qua bà chân ngày qua bà riêng môi cái sẽ nấu đồ khăn là happy rồi tôi sẽ ali basi nè lâu thôi đồ hồi này giang đã hấp tôi nè ali basi môi chát đi bà này mà chơi cái ông giàu đi chát đi aduna nấu basi đúng mà sai đi sai bậc pani nè chị sẽ mà bút thằng này à đây kia rồi mà tụi miền cái này phải đi gom chơi gì phải đi gom tang nha bà nè aduna Phadiom se pharak tar ne baduna carrot kari karang na marak ta dum men ngani apple du di cha de ba khara dum chai jam cha de ba ne kitang kak chi ga dum loi sel ya ba mana do sam thoi maya hawai jar je mulam driya ba ne ngai ka man gi do kun mangarang ni na aji ya mulam driya ba do angka ga mu kam han ge le hawai jar mana ri na siga chama ga thamme ha pa gi du na siga loi na thorang ko ma loi ra ba do hawai jar mana ji sing tolina asigi se phawdurani kanghanna bagi degi hoji manungsida asigi se kamhalani ya hoja mana chopado kamai tawna phawri yong siga lawraga smai tawna phawri ba nungsara kanghan ya na phawri bane smai na mullabe honamaga mulla hoja do lokhalani mayam agi so nanga ngawri ba ado ngasigi hidi smai na dum asi manung lane hapchalaga asigi se hana dagi hawai jar se kokalaga hapasi asiga machum ta le huji haijalani sida jamudi yamde ba aina hawai jar phulingai marak siga dum akoi da thungara ba mi sing ji dum ta ba phangani duga thawoina de ningon da pi da roi hana ge hawai jar se yamdam ni na ne jara akoi gi tanya ba nuba si jara da kai nom nan jira cái nó lên rồi nangi kai loi da nan lura ama thasa phaw mi ne puroi da đấy cái nào phải na nga ngau ba su loi khare nga si da lai da phajadra nga si yam phajagani asi nga ji haw doi ni ka bada ai jom ta si jom ta wani do si nga ngau khale ma na ngau ro mi nya ba smai pa khal ga tham mai ilat ta ga tham ngao cả này đâu hawai jar do
ꯑꯣꯝꯃꯦ ꯑꯁꯤꯗꯤ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯗꯨꯝ ꯕ꯭ꯂꯣꯛꯇ ꯍꯋꯥꯏꯖꯥꯔ ꯀꯥꯏꯕꯒꯤꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯅꯠꯇ꯭ꯔꯒꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯒꯤ ꯄꯦꯟꯗꯤꯡꯗ ꯊꯝꯃꯒ ꯃꯊꯪꯒꯤ ꯍꯋꯥꯏꯖꯥꯔ ꯀꯥꯏꯕꯒꯤꯗꯨꯁꯨ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯍꯩꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯍꯤ ꯌꯥꯛꯑꯅꯤ ꯅꯨꯕ ꯃꯍꯤ ꯍꯣꯔꯦꯟ ꯐꯛꯆꯜꯂꯣꯏꯔꯥ ꯅꯨꯕ ꯑꯗꯣ ꯍꯩꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯐꯗꯤꯒꯣꯝꯁꯨ ꯍꯥꯞꯆꯤꯟꯈꯔꯦ ꯑꯗꯒꯤ ꯑꯁꯤꯒꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯇꯧꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯅꯠꯇꯦꯀꯣ ꯑꯩꯅ ꯁꯨꯛꯄꯤꯕ ꯆꯥꯔꯛꯏꯁꯦ ꯌꯣꯡꯆꯥꯛ ꯑꯃꯦꯠꯄꯤꯅꯤ ꯍꯥꯏꯇꯥꯔꯦ ꯌꯣꯡꯆꯥꯛ ꯑꯅꯧꯕꯗꯣ ꯌꯣꯡꯆꯥꯛ ꯃꯀꯨ ꯈꯣꯛꯑꯒꯅꯦ ꯃꯦꯠꯄꯅꯦꯕ ꯆꯥꯎ ꯆꯥꯎꯅ ꯁꯣꯏꯔꯒ ꯑꯗꯣ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯆꯥꯏꯗꯣ ꯑꯗꯨꯝ ꯉꯁꯤꯁꯨ ꯌꯣꯡꯆꯥꯛ ꯑꯃꯦꯠꯄꯤꯗꯣ ꯇꯧꯗꯣꯏꯅꯤ ꯁꯤꯗ ꯑꯥꯂꯨ ꯂꯧꯊꯣꯛ ꯂꯩꯔꯦ ꯑꯗꯒꯤ ꯍꯩꯖꯥꯡꯅ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯉꯥꯁꯦ ꯀꯩ ꯉꯥꯅꯣ ꯕꯥꯎꯁꯦ ꯃꯀꯛ ꯑꯣꯏꯅ ꯂꯧꯔꯛꯄꯗꯣ ꯉꯁꯥꯏ ꯉꯧꯈꯤꯕꯗꯣ ꯑꯗꯨꯅꯤ ꯑꯗꯣ ꯕꯥꯎ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯌꯥꯝ ꯆꯝꯅ ꯆꯥꯗ꯭ꯔꯣꯕꯅꯤ ꯉꯁꯤꯗꯤ ꯁꯤꯗ ꯌꯣꯡꯆꯥꯛ ꯑꯃꯦꯠꯄꯤ ꯂꯩꯔꯦ ꯍꯩꯖꯥꯡꯗꯒꯤ ꯂꯧꯈꯠꯂꯛꯄ ꯑꯥꯂꯨꯗꯣ ꯑꯗꯨꯒ ꯇꯧꯔꯒ ꯇꯣꯉꯥꯗꯣ ꯃꯩꯗ ꯂꯧꯔꯤꯅꯤ ꯇꯣꯉꯥ ꯑꯉꯥꯟꯕꯅ ꯍꯥꯎꯇꯕꯅꯦ ꯁꯤꯒꯤꯁꯦ ꯇꯣꯉꯥ ꯃꯩꯗ ꯂꯧꯔꯒ ꯑꯗꯒꯤ ꯃꯣꯔꯣꯛꯁꯤꯁꯨ ꯃꯣꯔꯣꯛ ꯑꯗꯨꯝ ꯑꯇꯦꯛꯄꯗꯣ ꯍꯥꯞꯆꯜꯂꯦ ꯃꯣꯔꯣꯛ ꯑꯆꯧꯕ ꯀꯥꯟꯖꯤꯗꯣ ꯑꯉꯥꯡꯕ ꯀꯥꯟꯖꯤꯗꯣ ꯑꯗꯨꯅ ꯇꯧꯔꯒꯁꯨ ꯌꯥꯝ ꯍꯥꯎꯔꯤ ꯃꯅꯝꯒ ꯅꯨꯡꯁꯤꯔꯗꯅꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ